Hello everyone. Ngasi aina video sida mayam da uchchaningi basi khoigi handakta class 12 pass tawrba satra satri sing maroina Manipur gi ko mayam si makha na kari kari tamthagadage adagi kari entrance exam thagadage hena prepare tawriba sing sida ista information ama oina pizage haiduna semjaba video ni masi ICER hairiba institute si matang dani aina ngasi haijagadoriba si ko ICER sida ista kari laige haibado khoi yengsi masi institute ni ko institute si mayam ama punjalaga ICER gi institute center mayam ama lai ko saigi Bhopal adagi Kolkata adagi Mohali Pune na chingba mayam ama lai ba ntra masi dai sida akoina kenogi integrated MS fawda tambaya bagi keno lai bane ba courses lai bane ba ko integrated MS dai sida tawdori si bachelor's plus master ani si punjalaga keno tawba madugi courses sahi mangagi oigadaba aduna mayam si engineering gi adagi medical gi adagi Delhi University gi adagi atai South laiba university sing adagi Manipur da laiba university sing de gi information si mayam si loina lainai adubo ICER gi information si kaya khangdabadawna aina sum uzai masigi matang da aina information khara pizaning bako masi Bhopal da su leire adagi Berhampur adagi Kolkata na chingba mayam sida leire bako aduna nakoina sigi tongan ba individual keno sida center sigi kari course offer tawi habasi yeng ba yare ba ko masi exam thagada bani masi aptitude test tawada ba adu handaki covid ki matang sida masi postpone tawi haina koi yawi ko aduna hojik thaba apply tawba yari aduduga 60% chatkhiba kangu sing ne apply tawba yai OBC gi group ta aduga SC ST gi da 55% ki group sing na apply tawba dum yai ba natra aduga sigi makhas dai sida laigidor be program sing asi asagi integrated MS dual bachelor's plus master punjalaga oibane ba masdeshda lairiba program sing asi sigi makhas da biological sciences chemical sciences si mayam sineba aduna once ICER da changi ba haisidi adum lemna dum mangroi da bani yamna reputed oiba kenoni institute sing neba kogi changbada yam tarai ba oidaba aduna makoi gi exam si adum prepared oraga apply tosan ba yaiba ko apply to ba yai masi application se 16 August fawa extend to we kaina soida phajana munna pabam darkar tare masi gi matang sidai aduni ICER sigi keno si information si phajana yengbiu video asibu share to biramu aduduga nakoina khangba satra sing prepare to riba sing mokoida information si pass to biramu aduduga mathangi episode ta no information mayama pudun lakchage muk thingnarasi thank you